Fongdokre Ikai bagi palse namkhairanga Thamoi nungi kachin amada lon na iriba nungsi bagi wahai singsa khangankre Thamoi na sontharak pamikupsida khamban mamahakso mateng pangsilaktuna thauna leina so phongan mangam kibani hai sira haigum sira khanba wahai do dokibada masado khitang khakti yangi adobu nupasina kari hairakadagi haiba wakhalsina mikuptuda yanglam masado yamna thuna Arun manungzaw amana thangalakpagum lumsilakle ikai sum leiringai josna asum nairi Madam hazikna madam na amu engonda kanna khaisilei matam amada aina khaikiba mayamdugi revenge lo makha tarudre taning basupok ludre hairiba khuding maksi asing manisho haining ludre ikai haizaba wahaise nupasinadi khangbidabugum tawrai adubu waraude mahakidama khanjaba mahaktuna mahaknaso mahabu khitang khanglamgadra khanbani adubu khanbiramdabagum asumna magi thamogi wahaise kanglakpaduna makha tabasu ikaikre wakhalamu chawthorai thina ngangduna mabu ikaina bacharaktabaduna wa ngangna thorakpana yum yorakle tumin kumtharaklaga adum sumdring imung changki Madam na changki baduda haifet yinglamlaga maso adum halakle mayumda Arun ga Boris kana mabu ngaitna leiram baduda masu gari khamloga changsilai mana hekfam tharakpaga Arun na lukhamduda phaklaw thazilaga haire Congratulations Boris na ado henjang layu noina chaksagi George na noina kamai khangiba Arun na Nang tawba thabaktabu Boris Ivani na khangdaba leibro ngasai soidana FV changubada thengnare na office ki page ta ngasai na thagat lawramni Boris na aidi nupida sak hapura no harami George na as yam pakti ko silga lete kai de silna chadoino kangsoi cha sidi yai aduna tanade haibirano Arun na mi masadi hayang wai sel yam pai dorida George na crore gi mapuni oidoise Arun na o private company amagi general manager oiradi adumai tongna boira horakanu ko bot le pone insilaga yumin khoyon tho anjani Boris su jo ta chei yar hi ibo nangsu yen ke sim ta dipizo amasina asok chopna ni rasidabo yeng mangam ribra khangdene Arun na Boris ta phaisa yengsilaga haire Usitribani ne beng masa mahangaga horakanu ko nang masuna chalupidu lauraga otsani Boris na adaidi nang su aina moida totpadawna totledana ai subu ikut panda basingai ne George na yam talle na wani se kedogla ino are mada George ai selsi loin chatpa tare do mahi mana yausi de harakanu ko yendumadi charse Boris na yen go whiskey ga hainari bani duga kaigino nangna haisibo pan phasana irolaga sak thongde kain haibaduni nangi wata sidi Arun na kana deni pa na finolo hongdo aduga yendu leirasi ajara so ensang thongni hairakpaduda nupa ahumdugi manakta changsilaga ngai noi bu chaksida chadoiro Arun na hoima sak ka kharayam thongzilo ado imadi yensada asarana imagi diyaida irolaga loire aduga noigi ensang thongbado chakhumda thonganu ko maningi sangtapta thongo Arun na nasanu pana promotion karga karigi man iron masabano nga lerake nga su thongsi nasanu pale helake ko George na khadang thadana ramo ai room dei saruki ge lupa sam de leite ko Boris na Nangi Royal Enfield se banop thamurasi ai inthorage Arun na nupa nang ngasi chen basuk ya yaroi ko upai leiroi chalo satlu zaro me arem mada wa mang na bathabak pangang de ngang le likraba George ni sel puthokni tan mana katan pura asu khrabani ka manung de changai mafi marol hong na madam na message thazili promotion pibada lupa lising manga ma manawai na pibira di fadoba Somde imanaba haming anina chap saige ensang layuna ningai tore meda
Tamnasu reply sathalai. Nupa natro, natin fao kai dani yot pa miyam mali. Selia may tragana blood yon girayolocho. Tamoy bandan thamsage, yangadra. Asing mamapu oyudi oybigi, temporary di pamsade. Sendoy oy na Phiji do senazageda. Lakna bayam hayno, ay thabayam chili. Reply do ying laga nongmi phone thamnanduna, tawela maset laga barum da chatkraga chai tharure. Loiraga amu anawba mafi hongdokle, karaman ba t-shirt amaga, formal karaman ba ama set laga thorakpada, Arun na khadang pangsan hore. Thai na Zitinder hoy matamgi mi yamale. Last Zitinder hoy gi mari mata oiramni. IVF torokpadaga sori zalo. Josna. Ibo yam sengtruk sengma maitei ini nanai da cheli base. Zitendra haiba pikanaw duga sakta moral da fauriba Jose ga sangdam narakano kin pairakani. Borisna. Yare chalurasi thenki neme. Arun gi ningai da khangma ngamdraduna namdana yen leiraga numito yen thonglaga Jose kida chaminarami. Aduna Madamga tumam daido pau phongnaramdi. Mathangi numito Tamnasu thabak chatlamdai kana loshilingay Josna call tori. Paikhatuna dressing table mathaktuda speaker do on toraga thammi mana masamdo simli. Tai hairo. Ai lo bula ora. Yarni ai driver ka chawba la age. Fare ko de thamage thabo mafam thengnerase. Hoi. Loishan ba loiranga driver chawbaga punna thabo mafam da lakle. Chawbadi Tamna thilamlaga mamai leiraga hankrabani horena muk lawba lakadoribani. Gate gi makhong na changai glass na khaba showroom gi thongdo manung lomda namduna hanglaga change tawbani. Jos ki bullet ki makho tarakpa. Mamai do satlai thorai. Amaduso magi Royal Enfield da staff ki parking lomda khamlamlaga changsilakle. White shirt da tie ama supulami. Khudang do khuning mapawai folk thekatli. Nupagi waistcoat ama litlaga helmet to paiduna khara smart oina office ki chair da kakhalai. Phazai chinglemi Tamna na lepaga yenglaga leiri. Josna. Ngairamiro. Khaidana yenglambado pamsana yengzarubado sugeng yengda saduna manungda thuna changkhre. Jorsu nokmi matung inaraktuna changakli. Receptionist na. Sir, nairiko poti kape. Jorsu moli. Isam samjama pakhang aingonda ne hozukan gi londo sinaraga lakna birakanu ko thina sayro uro. Sum phasai habani da sir. Ngoksina birano mapu panjadore. Pandi pandri banatra. Hoi palani kuiraroi. Tamna na satchang silaglaga jeri. Naya kigat pamnati. Receptionist to tumin laikre. Jiorso nupidu na ikaidana ba michi na tinglaw na khatchilami. Aduga Madamgi matung inarakle. Haurai magi khatangdo. Pakhang niya na nushida na lagnara ini Madam. Ay lay chingay da lagna rasiyay. Ay lay ikan da lagna ba do ayam soundingi. Ay na hindi prospect yaw da bayam mali ba. Ay room da lao wari kra tawse. Hoy Madam. Asum na ani do Madamgi room da kakhan minar kray. Numin ini humni de hausin kray. Adobo suruhan balaite. Jos na mabu nungsiki ba do. Hawzakse nungshiram kini khanna matong ko in inay. Adobo Jos na mangi milay re hairakpana surudi apangba jamzaba moongda ngauzaba Jorse Tamna na hayna fakre khanbana yeknaba gumsu khanki. Nungsiban na ngaubagira ikaiba khangda nungthilama Tamna pu unagi haiduna laklammi mamanambi amaga. Customer oiraboy ningnuna Madam unagi haiduna Tamna su icham chamna sanghalami. Nupim chaga oibaga adubu suru oirambaduda kitangni talli. Maga unabagi maramsi kaygino khallui. Adubu thabakka mari leinaba oiramgani haibasi magi wakhalni. Phamo kaitana seba. Surusu mamanambiga famtharakle. Ai songa wari masaba pami.
Thabak chinbra matam khitang lawjaba yagadra kei wano hekta haibiyo da George ka somga leinariba mari se kaino khangjaba yagadra wangang duda inkhalakba chahi 15-13 ki angang amagum wakhal yaudaba amagum hanglakliba wangang duda noklaklami adoga yamna limna so hairi hairi kana tamkho ko ithak irang matam watli suru khitang sungok chaw thikna khummi ai su lai tamini hoswana kini ado somdi lai se kaya tamak tabra tamna hausi su sauramdri hausikan gi angang noi se asuk yam na michael ise kai gino sigi stage se khara wali ko yum dalo suru hande makhunna table da po phura ga ri nang mu nupa ga amata phangjadrabo ai gi nupa sida natradi irang hauni ai nupa leitrabo apang mu nupa phari kai gino outside ta leiruba nupi noi se yam ngammine nupa na haloi na baya baloina ruraga ipang pang nupa pharaga leire Manipuri se nupa marang yam kai bane atopa ama yingbana nangge phabo oini fuk hawalagle tamna su makhol wang khatuna chairi shut up mafam se nang na kai oina uge lai lai su tambagi mahut irang oina tamamni na mafam matam tanjamin za amat khangdre ne kanada kari wahi haini amat khangdre ba yam thuna thokrasalo noina mosan ba yaba mafam na tiese aina nungti gi lai ba katlaga changakli ba office ne office surudu hande hagolai aseng bahai di kai ni ne ikai ba khara khangna se ne ne nupa phangdru lemna layo hairaga hagolduga mama na biduga chatkre tamna su song na phamtharaklami makhya chikli office oibagi ma phazillabani ising bottle dagi khara amuk thaksinlaga masada laiba tension do fathalami kaishu nattaba angang macha amana asumna thina magi office ta laklaga bebar yauda nganglambaduda masado tension yamna leiman kibani chahi longa oirabadi chapchana su khatnaba yaba adubu angang singdugo onsinabada lemoi khanmana fathakre kokok thillaga changi madam amta sangjirake hairaga changlei table dugi wangmada famtharai isaw sawba sakfamduda hangai kedorage madam yam sawo male nangnane se nangi maramna josti khangjadabana hangai kedorage aina ngasai kai kai chatloi hangchit program dugi booking to chatlubane classic ta ado kedoba yawarage madam aina sinba management ta kari ahoba madam na pen da yawarage khumde tumin magi chokri duda famna phone do metlaga laiki madam na ngasi isaw saw basi karigino kedorabano haina mong sum yengmani adubu hangziludre hai rege matagum madam na leithokibana haglurabadi sawraklani khangi nupi gi pendaba leirabasu uba hayu udri karigino haina matomda isaw saw base madam do tattana tawbani tapna hairi hangchit program do poche leiba chatoileradi aiga chase madam khombirak pasunati wasu ngang laktrabadi mana pangmamida sirol tawbagum energy mangaga atum tokpani aduna makha tarudre tapli thoraklaga thongzildagi asumna hairami mana tasinadaba misa aseng baisu mana pangi hainabani thokibaga satyeng khalai aduga amuksu proprok chakna machinda solai themam da bichatkine nusiroi dor yamna mi nga hon bahai ba khakna ti mi gi thamai se proprok an basu hai stupid manager kharanga na thabak tu loisille driver chawbaga pung ahum tarak pa dwai da halakle hangchit ki singamba fi sing do loruna bahaidana handloom collection na changaklami dawni yadriso surudo mamana biduga blouse khandana leirami ushinaramda mana singba fido yenglammi machu makhal khara puthoraklaga phajaba khalli adubu nakandagi blouse khalliba nupi macha ani duna mangonda yenglaga urasanu matago magi miwa gangnaraga mabu karemnabado loinamak tadrabasu adum khangi ubani pet lauba moigi apangma mataw karigi su khangdani sauning banadi loire migi su masagi izat amada hinglibanina makhoina adum nanganglaga manak nakpana takrabadi mayamna masak khangba migi oibaga ikaizei phisa machu chapmana dabada oina pami magi embroidery sipudi yam pamjare
ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯌꯨꯛꯇꯣ ꯂꯦꯡꯌꯥꯟ ꯐꯤ ꯈꯔ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯁꯨꯅꯕ ꯀꯛꯆꯔꯝꯃꯒꯦ ꯇꯣꯌꯣꯇꯥ ꯍꯥꯏꯅ ꯄ꯭ꯔꯤꯟ ꯇꯧꯕꯤꯌꯨꯀꯣ ꯂꯦꯡꯌꯥꯟꯁꯤꯒꯤ ꯃꯇꯣꯟꯗ ꯑꯗꯨꯒ ꯃꯈꯣꯛꯁꯤꯗꯅ ꯁꯉꯥꯏꯒꯤ ꯄ꯭ꯔꯤꯟꯇꯤꯡꯁꯦ ꯄꯥꯝꯃꯤ ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯨꯝ ꯁꯤꯟꯖꯔꯝꯃꯒꯦ ꯄꯣꯠ ꯂꯥꯛꯄꯒ ꯀꯟꯇꯦꯛ ꯇꯧꯖꯔꯛꯀꯦ ꯑꯁꯨꯝꯅ ꯃꯥꯅ ꯁꯥꯔꯤ ꯁꯦꯠꯀꯗꯕ ꯐꯤ ꯑꯃꯁꯨ ꯈꯜꯂꯝꯃꯤ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯄꯦ ꯇꯧꯔꯝꯂꯒ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯅꯞꯇꯩꯕꯤ ꯑꯅꯤꯗꯨꯁꯨ ꯇꯥꯟꯅꯔꯛꯏ ꯊꯨꯅ ꯃꯇꯨꯡꯗ ꯁꯨꯝ ꯊꯣꯔꯛꯄ ꯁꯥꯔꯒ ꯇꯥꯅꯕ ꯃꯑꯣꯡꯗꯁꯨ ꯍꯥꯏꯔꯛꯏ ꯑꯔꯤꯕꯤ ꯃꯅꯝ ꯅꯝꯃꯤ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯃꯤꯅ ꯃꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯈꯜꯂꯤ ꯅꯣꯛꯆꯅꯤꯡꯗ꯭ꯔꯣ ꯆꯍꯤꯅꯗꯤ ꯂꯤꯁꯤꯜꯂꯛ ꯅꯨꯄꯥꯅꯗꯤ ꯐꯪꯉꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯦꯅꯦꯗꯣ ꯑꯁ ꯌꯦꯡꯕ ꯈꯨꯋꯥ ꯑꯃ ꯃꯤꯠꯇ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯥꯞꯄꯒꯅꯦ ꯈꯥꯡꯉꯦ ꯏꯕꯦꯝꯃ ꯑꯗꯨꯐꯥꯎꯗ ꯐꯥꯊꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯦ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯥꯔ ꯀꯦ ꯃꯣꯇꯣꯔꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯨꯠꯈ꯭ꯔꯅꯤ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯅ ꯍꯥꯏꯔꯛꯏ ꯅꯕꯥꯅꯤ ꯈꯨꯄꯥꯛ ꯆꯥꯒꯦꯔꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯧꯅ ꯂꯩꯕ ꯇꯝꯃꯨ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯀꯤꯕꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯨꯔꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡ ꯅꯣꯏꯅ ꯇꯧꯕꯗꯣ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏ ꯑꯩ ꯍꯨꯜꯂꯒ ꯉꯥꯡꯕꯅꯤ ꯑꯥꯔ ꯀꯦ ꯃꯣꯇꯣꯔꯁ ꯄꯛꯁꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯁꯨꯔꯨꯅ ꯅꯔꯝ ꯆꯠꯇꯨꯅ ꯍꯥꯏꯔꯤꯅꯤ ꯅꯪ ꯅꯑꯣꯡꯗꯨꯅ ꯌꯦꯠꯀꯤ ꯈꯨꯕꯥꯛꯇꯨꯅ ꯍꯥꯏꯒꯠꯂꯛꯂꯒ ꯁꯦꯠ ꯂꯥꯎꯅ ꯊꯥꯈꯤꯕꯗꯣ ꯁꯨꯔꯨ ꯃꯃꯥꯏ ꯄꯥꯏꯔꯒ ꯈꯥꯡꯉꯤ ꯃꯄꯤ ꯏꯔꯥ ꯊꯥꯡꯉꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯁꯨ ꯊꯛꯀꯠꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯥꯜꯂꯨꯕꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯆꯤꯡ ꯐꯠꯇꯕ ꯅꯨꯄꯤꯁꯤ ꯍꯟꯗꯦ ꯑꯃꯨꯛꯀ ꯑꯣꯟꯈꯠꯂꯒ ꯊꯥꯒꯦ ꯇꯧꯕꯅꯤ ꯁꯨꯔꯨꯒꯤ ꯃꯃꯥ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯈꯨꯗꯥꯡꯗꯨ ꯇꯥ ꯐꯥꯔꯛꯄꯅꯤ ꯖꯣꯔꯖꯅ ꯁꯨꯔꯨꯗꯤ ꯖꯣꯔꯖ ꯎꯕꯗ ꯀꯞꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯇꯥꯝꯅꯥꯗ ꯆꯩꯔꯛꯏ ꯀꯩꯅꯣ ꯂꯝꯖꯥꯎꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯁꯦ ꯇꯥꯝꯅꯥꯅ ꯂꯝ ꯍꯦꯟꯃꯟꯕꯒꯤ ꯋꯥꯔꯛꯑꯝꯕꯅꯤ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯄ ꯃꯆꯥꯁꯦ ꯑꯩꯅ ꯋꯥꯔꯛꯑꯝꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯣꯏꯅ ꯑꯩ ꯑꯃꯒꯤ ꯏꯖꯠ ꯁꯣꯛꯄ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯖꯣꯔꯖꯅ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯆꯠꯂꯣ ꯃꯦꯗꯥꯝ ꯃꯤꯅ ꯌꯦꯡꯅꯔꯤ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯅꯤꯌꯦ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯍꯟꯈꯤꯒꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯃꯤꯠ ꯀꯥꯛꯊꯣꯔꯛꯄꯒ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯊꯛ ꯊꯪꯕꯅꯦꯁꯨ ꯈꯪꯗꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯐꯨꯗꯤ ꯍꯥꯎꯗꯤꯗ ꯂꯩꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯥꯎꯔꯛꯄꯅꯤꯅ ꯃꯦꯅꯔꯁꯨ ꯌꯥꯎꯗꯦꯅꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯨꯄꯥꯛ ꯆꯥꯔꯒ ꯇꯣꯛꯏꯗꯣ ꯖꯣꯔꯖꯁꯨ ꯂꯦꯞꯅꯕ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯀꯟꯈꯠꯂꯛꯏ ꯌꯥꯔꯦ ꯂꯦꯞꯄꯣꯗꯤ ꯂꯦꯞꯄꯣ ꯃꯦꯗꯥꯝ ꯍꯜꯂꯣ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯃꯦꯗꯥꯝꯁꯨ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯝꯅ ꯅꯨꯄꯥꯁꯤꯗ ꯋꯥꯔꯧꯅ ꯌꯦꯡꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗꯁꯨ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯒꯥꯔꯤ ꯃꯈꯣꯡ ꯌꯧꯕꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯖꯣꯔꯖꯅ ꯁꯨꯔꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯔꯥꯅꯤ ꯐꯤꯗꯣ ꯌꯥꯝꯅ ꯊꯤꯅ ꯆꯦꯠꯅ ꯄꯨꯜꯂꯞ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯈꯥꯗ ꯊꯥꯗꯔꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯣꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯁꯨꯔꯨꯗ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯤꯅ ꯀꯩꯒꯤ ꯁꯨꯔꯨ ꯀꯞꯅ ꯃꯥꯅ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩꯁꯦ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯑꯩꯒꯤ ꯃꯥꯏꯗꯁꯨ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯅꯦ ꯗꯗꯥꯁꯨ ꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩ ꯐꯥꯔꯤꯅꯦ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ ꯑꯉꯥꯡ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯑꯁꯨꯛ ꯌꯥꯝ ꯅꯦꯆꯔ ꯇꯥꯗꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯃꯤ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯂꯩꯇꯦ ꯑꯩꯒꯤ ꯃꯤ ꯐꯅ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇ ꯑꯩ ꯅꯛꯁꯤꯟꯅꯗꯦ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯃꯇꯧꯗ ꯑꯣꯇꯣꯃꯣꯕꯥꯏꯜꯁꯤꯗ ꯀꯌꯥꯝ ꯁꯣꯛꯀꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯨꯡꯁꯤꯕꯗꯨꯁꯨ ꯑꯩꯅ ꯂꯥꯞꯈꯤꯕ꯭ꯔꯣ ꯅꯪꯅ ꯑꯍꯦꯟꯕ ꯊꯤꯔꯒ ꯆꯠꯈꯤꯕꯅꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯒꯨꯝ ꯅꯪꯅ ꯄꯥꯝꯃꯦ ꯍꯦꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯃꯥꯡꯕꯗ ꯍꯪꯒꯣꯏꯕꯒꯨꯝ ꯑꯩꯕꯨ ꯍꯪꯒꯣꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯕ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯊꯤ ꯊꯤꯅ ꯉꯥꯡꯕ ꯅꯨꯃꯤꯠꯁꯤꯔꯣ ꯅꯪꯅ ꯉꯥꯏꯔꯤꯁꯦ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯅꯤꯡꯗꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯁꯨ ꯀꯥꯟꯁꯤꯜꯂꯛꯀꯦ ꯈꯟꯒꯅꯨ ꯂꯨꯍꯣꯡꯗꯧꯔꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯨꯝꯂꯦꯞ ꯇꯝꯒꯦ ꯍꯥꯏꯗꯨꯅꯕꯨ ꯍꯣꯡꯂꯤꯕꯅꯤ ꯑꯗꯨꯒꯤ ꯂꯝꯆꯠꯇꯨꯅꯗꯤ ꯌꯥꯔꯣꯏ ꯃꯄꯥ ꯃꯃꯥ ꯆꯣꯡꯂꯝ ꯆꯥꯗ꯭ꯔꯒ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯈꯔ ꯎꯁꯤꯜꯂꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯁꯨꯔꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯖꯣꯁꯁꯨ ꯅꯦꯝꯊꯗꯦ ꯀꯟꯅꯁꯨ ꯆꯩꯗꯦ ꯆꯠꯈ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ ꯂꯩꯁꯤꯜꯂꯛꯑꯅꯨ ꯅꯪꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯈꯨꯗꯥꯡ ꯑꯃꯕꯨ
amuk tanaduna fagadaba mi nati thoraklami asawbagi sawum amaga loinana na gate ko yenglaga madam gi gari yengmani leiramdre showroom dugi hek makhongdani khaw ama taraga leirambado kanana su khunbi kidre non tharaga khungalakle khaw dugi fi do amuk loktholaga yengi asuk tangba fi si madam natana kanana su hundoklamoi khalai puduna magi gari manak changsilaklaga kakhalakle gari achawbada lakpani ngasidi thauba hore thauna phone da tawbani adubu pairaktre direct oina madam gi yumlomda thoraklami gate su ihang hanglaga leirambana adum thausilakli kumtharaklaga churi tabida leplaga kawi madam tilo khaklerami chakhumnomdagi haima ibungo lairo madam halaktriba hale e hojik ta halakpani magi kada ka khathibani ta sawobudi yamungo hospital chatkre babung di kedo weorge BP guli ama sinse haidana chatmina kiba mathak ta karo mai ka lerangmani hoine mai fi se kaurami adugi thin balakpa hairaga mathak lomda tamnagi kada ka khalaklami rumgi thongdo ikoi da sat hanglaga changakpani mamito kitang sangdoi ithak thagat kre mamai du sat maninglomda leiraga sorry tamna ba rob ama setlaga thorakpaga mapar chanarubani ngasai sauningaga leibaga sofa dagi mondu tap lauraga laktana mangdaganduda thomlaklami thongdu nok toroga changapa kai kaige ha sorry ai mapan ngairamagi hairaga thokre tamna suma fi honglaga masamdo amu hatokre aduga makharom da kumtharai josa family da manak changsilaklaga masu phamai kai haibala ino sorry haibala poiramni ne isau tobada fi hondo amena tinbala iba aina hondok lamba potni kedobai khula ino ai ataba firol se chade aduga mina hondok piramba ai banushi sina kaige masado kharasu ikai boy masa maki mayumduda kaya haina dagum hansa duna khoileng laga family nupi sigi matauda laknage yauna tamnagi manak changsilaklaga git famjindana hairi ai wang sigi pakhum pidri madam tamna do chere aina nang nushirena aingonda kudong chaba loge khanma miya male na khori metlaga hatlura nang hairaga chathoklaga famkhre nupa si tanaba murumum su solei ngasi phawbada aina taba kanagi khudang paiji de hai aduga ngasai na pikanau dugi khudang chingaga changki machin khuthidi ing lawba nupa si nupi sigi jealous ko kasada yamna lumna noglei aduga themduna swai matang dunani I hate oi daba ngang mami tilona ibungo cha thaksi tilona cha puthorak patuda jos ama lauraga thai madam di pisum samjina kibado suklabla kidre cha du su thakning de haiduna thaklamde kaisu khandaba saduna cha do thai jos di tilo su tamna na thakning de haiduda atopa kap amado pusilaga changkre tilo changkiba maike yengluraga hagolakle cha kap du su thangalaga thai tamna romda manamdu polap konthaраklaga maithongduda yenglei makut khunamduna tamnagi khasaida thamlaga masagi makhutuna machimbalduda thenglaklami madamgi khazai maktadi chimbalduna thenglamdre makhutna pallama khabugum khakre mamit mana chapyumna nupasida tingak yengkhalei nupisi mamituda nokmi yenglui chumda amok tingdhagolakle asumna hairi moli chanadaba thabakso tongningdi oktaba thabakni so khanbino khutong chawa lobusu nati aina nang manushi haibase waisi directi oiraga yamna yang bagum aina khalle yang bai thabaksi mahusana pamjadi madam adam bab tazaro nasana